Ada internet tingubudagi ngasi sumaina hangdorokpa internet tingba hangdorokpagi praja miyamgi waringai mathakta huji ikoi mayam jina ngasi protest taw iba maram karigi numit mangani karigi shutdown tawji hare iba local ngadugi o kind mayam club organization sangsan mayam na karigi damakta ikoi gi even maira pai bi CSOs mayam lepakpa wari singda ngasi karigi damakta support tawno iba haibase aso wangam laeb then ikoi na yam no aitaba pot amak ngarangi kenoda evening gi potagi haure viral chatpase ko aikoina sengna haikade koi ta sengna kano maminga dum palasu ko sukai de koi BJP spokesperson koi marup sidan dana BJP da akhana demand natana wafam amata thamdana press conference ka tawraga khutak ta boycott tawre habse maram chabra kana hanga iko si pakhum mayam khumnare are koi gi marup pramanda maitei maju BJP general secretary nadaga kaino mo oibni ajawma mana ikoi ju angamba thak ta kan honajari nakhoi gi thak to honabi odu party boycott tawbugi lorba press asam khongthang nate arigi amuksu aikoina nakhoi dagi ta dana imalewak si nungsiba mini nangna lewak nungsi haidu loriba phirep tu chumbra adagi koi even boycott tawri do onare ada sina topa mani ko tawgadabadi su kem thamliba separate district pa miba so adagi any cookie tribe ki ayabe pirima political party datro emotional chalo si kai gum tongan ma mayam ma reaction tawna rak pasina maram war kanda koi masel ge marak ta haib tare yamna nuaina da pot ama tholok pagi pot ama dum lai aduna koina truth achum basi kai no se dum khangna lai pone aduna english ki saying ama da hai truth is simple but the moment you try to explain it become difficult habdo hujik ti koi gi lamdam si thoiba achum basi koina phongdok na ba aruga madugi express tawna hona ko yamna aruwa pot ama yaba yada ba pan madongna koi gi hundu e matong yosel maru na halamana haibdo adugi type da ngasi tar e aduna koina sigi jerak sida koina hujiki NIA gi case tuna maram oire aru oira kan masi pidadi yade haiba pot ama hujiki pot lairamme sigi matakta prevailing law and order situation si masigi pot si unrest or pot si peace porokna ba subside tawna ba yana ba aduga compromise negotiation point amada lakada bodu potu gi marakta law and order maintain tawna basti administration gi thodang loriba mayam singsi loina fail oibdong uruji matakta koi ngarang chief secretary gi office tagi mana kaino amakak thoe no kaino order amakak order tholibu order matungna government gi office amadi sovereign office sing da attendance ngasai gi report sing se my concern administrative department sing da thagadawni aduga ayaba yaudana office karam da matakta department posting lokat kani aduga haina DC sing da yatang tawthare na pirap ko pose masi yamna angak pot amane ba ngasi even ekoi gi press ki sinau natraga emergency satpada hokta pharak taba pot ama lakpa situation ama da praja miyam na ngasi sauna kotana haurai pot mayam se ekoi sigi sumba pot mayam na sum tawchalabadi Nepal thoki ba jenji gi pot Bangladesh thoki tholo yani ngai lekte ba adu ngamme mata gum ekoina bukto tawchana pa man pot ama lakpa se yam nungai tabam phoi aduna taseng na haragadi ekoi thabakta tawbam thokpa amadi ngasai lebam thokpa mayam lebak miyam gi no tawdo pot mayam singsi tawukta pot mayam duna maram war kan da hari koina thabak to onthokpa ngamdabane lawi aduna masigi pot tu da ekoina thabak si ekoina kari koina da kari onda nasi khongda taina ba haibdo halamangi adugi pot man ba mukaki government gi pot mayam jathar e aduna sumba pot mayam se ekoina haijaning mana subsal laga every nga ki yana ba pangna sana ba praja miyam themna ba JSC harauna ba praja gi emotion mayam ama nga ki phada na sana bai type to man ba ma NIA da sine haiba pot ngasi huelam pau bi aro pot se masi kupna ngasi gi lenga aduga mari lena ba concern authorities lenga ki makale mercenaries mayam hai tare administrative section da leriba kanko including chief secretaries natraga even mari lena ba concern hongi mayam jina kupna madun nainaraga high court ki leiba petition ngasai gi khoi konsel kai dagi amaka naha amaka khoi court konsel kai ko ngan ba sigi be matangi 2024 gi haurpa adumba kango PPS na sumo to paikal ga haugi ba case na ngasi sathara kanda petition on high court file tor kana tong ko matang da ngasi laiba manung gi wari mayam se masi irei pot mayam se ningthisna amutang digest to gi ga hai tare praja miyam da na hangwe sinagi NIA case mayam se whether home na madu refer to abra toroktra haibki chap chaba pot amasu ngasidi as in common people civilian amoina as an activist amoina praja miyam gi mosilaga trong lawi gi dum tarik tarik ki nongal dingai nongyai hing nongyai da thokiba wathok then ikoi tinum gai da thokiba wathok then litan gi hanjan tholai ma kha tarak incidents mayam ama sigi incidents amagi mathakta ama mathak laiba pot mayam sigi mayam singse NIA da sinabagi pot ta heta lakba pot se lairabani na NIA gi magi sinabagi da dakar laiba magi criteria sing magi dakar laiba formalities sing do
mapung fana sinadribra haibisu masisu praja miyam da khangan biona appeal tawjaningi praja miyam na mayek seng madu khangam matamda khoi shauna ro praja miyam nomagi sura noma chajab na ngasi wana hengbagi capsule mayam ama masana pi ani ga trogon pam na hang pangang tholai ko sumba moigi loina mak harpa ko dik sumne haibagi wafam din nate praja ko na haibako government is weakness le ngani praja is weakness le na kana ni maki adubu ai na haijaba police na kanti fudo kana innocent civilian da onjan bai sharuk khoi lo thugai ba law breakers sing terror attack mayam chathariba terrorist sing aruga khoi lamdam sida ngasi di mai fail tawriba hena chali ba pot mayam sing che as per law of the land madugi pot to punishment pinaba taunaba honabiu aduga NI gi hujiki anchor na thambireba pot ta koina husi nainariba pot se masidi yamna kaino oiba pot am oi thamoi chokningai oiba pot am oi adu ngasi phokhi lengak singna NI da sinagi pot am ta mai pak te habji ga chaw marum su masina oirabra haibachi yamna mayek seng budung na tawri adu chap chap mayek seng na pot se khoi even ngarang Govindas konthok jong home minister na khoi su sampur gi district pithu matang amadadi yam thu na seng dok piraki ko maram maduna home minister moina then inka aduga masigi koina ngasigi new tv gi kuthang da ngasi nainariba news analysis sigi masi pose tabi bataragadi masigi pose the honorable chief minister yauna was cabinet minister sing yauna lady ba makoi government was ruling government sina praja miyam da masigi NI gi case sina wasina dabagi yaba yadabagi paikhatpa yaba yadabagi paiba paidabagi matang sing se kadai faw da khoi gi case se yogre kadai faw da paiba yarigani adu mamang gi case sing na kari gi namta krai wai bokta status report amakakti praja miyam da pihaning ena ismaina thamjagi news analysis khudung chalo okay thaga chereza